सरकार के मदिल नागी लोइसंग सिंह यावना महै तंफम संग सिंह हैंडलूम अमदी हैंडीक्राफ्ट की पोथोक सिंह सिजन नबा वारेप लौरगनि हाइना मिनिस्टर गोविंदास ना हाइख्रे मियंग ताबी पुनमपु तनाम नोक्तरी मपुंग ओइबा पाव सरकार के अमदी लनाई की लोइसंग सिंह यावना महै तंफम संग सिंह हैंडलूम अमदी हैंडीक्राफ्ट की पोथोक सिंह सिजन नबा लाखलिबो अक्टोबर की थादा कैबिनेट ना वारेप लौरगनि हाइना कमर्स एंड इंडस्ट्रीज मिनिस्टर गोविंदास कोंथौजमना हाइख्रे ngasi pauna kaithel da laiba manipur handloom and handicraft development corporation limited na handloom and handicraft ki item sing delhi amadi kolkata da yonnaba chatpagi flag off tawbagi thauramga mari lainana govindas na paumi sing da phongdokhibani lamthabagi thauram adu da corporation ki general manager ke lamli kamai commerce and industries ki director john lantin kuma amadi corporation ki officer kaya su saruk yaki govindas na makhata na haikibada Manipur Handloom and Handicraft Corporation na Panthoibi Manipur Emporium New Delhi amadi Panthoibi Manipur Emporium Kolkata na tawrak na lupa lakh tara mga romgi handloom amadi handicraft ki pothok sing Bharat ki miyam da phanghanna bu hotnabagi damak thagat pa phongdokhi lamdam sigi handloom amadi handicraft ki pothok sing asi ngasi mapal lamda phanghanna bu hotnariba asigumna tha ani hum leiraga chang naina thanna bu hotnaragani मियाम ना पामना बा हेंगलक लबनिना आर्टिसन सिंह ना थबक सुबगे हैनबी थंबियु हैंडीक्राफ्ट की सु मणिपुर सरकार ना यंगसिन बगा लोइनना डिस्ट्रिक्ट खुदिंग मक्ता कॉमन फैसिलिटी सेंटर अममम हांग लगनी हाइकी मखोई से ट्रेनिंग पीननबा कोई इंफ्रास्ट्रक्चर एंड स्किल डेवलपमेंट की स्कीम नमसु कोई पाइकट पगी गवर्नमेंट अभी यानी आबि एवरी डिस्ट्रिक्ट सिंगा मणिपुर तरा पाइगने अदुना तरा कुन ने पाइगदरसी अदुना lupa crore ani ki sangda ko da round about 40 crore munga ko lani aduna ina appeal da ganing bade handicraft ki isile now sing yam na hena mama mi sahi kaya da ning bakai lei ko state government gi khudong sabi phang de hana lei lo sing ado akoi hojiki phangan bang namna ba department kan hona jari bharat sarkar da convince tawre ado ko hojik draft da bolo jare aina kan matam na by october phawadi akoi cabinet ko la kan cabinet ki aya ma lawjare haiga government ki notification ma ko thora mahangna makata na haikibada manipur sarkar na lambam asigi handloom amadi handicraft takhot hannabu hotnariba thabak ki manung channa cabinet mifam pangthoktuna sarkar ge amadi lanai gi loisang sing yauna mahai tampham sang singda handloom amadi handicraft ki pothok season nanaba thorang liba sida miyamna su mateng pangbiyu masina lambam asigi economy gi fibam da ahongba purakpa ngamgani haiki yariba makai handloom amsung handicraft ki production se asina government gi offices sing semi government offices sing corporate houses sing aduga koi hotel sing aduga koi ladiba private school sing government school sing sida akoi gi product se season na ba asima pham matang sida ina panjani pot ani khak maroi bani khak lai akoi government na decision na lawra ga su masai gi akoi gi production na economy oidraba adugi magi durability adu comfort level nu sim ta ba koi omni ta Manipur State Museum gi nifutaret suba mapo common thoram ngasi Manipur State Museum da pangthokre thoram ga mari lainana booklet amasung guidebook of art gallery kauba ama phongba loinana gold rare exhibition amasu art and culture gi commissioner Radha Kumar na hangdokhi thoram adu da art and culture gi director Dr. K Susila amasung department asigi officer kaya su saruk yaki Dr. Susila na lamdam sigi mang khragadaba pot chai kaya amuk hanna puthok piraktuna hingat han badarkar oi Museum gi kana bakhanglaba matamda tawkhatpagi mami taba lamdam ama oigani Commissioner Radha Kumar na museum asigi awadaba kaya leiribasi Golden Jubilee gi thauram nangnanaba mentionbagi apamba phongdokhi Chana gi item ni hargadi chana do leiribra manghangrabra kamai tong leirige si khara kanu to kuna masigi exhibition ji important oi luribana yamriya apang no poshak ko basi security point of view dagi खरले मतलब सांग ने तो उन बगी मसी अवाब जो डिपार्टमेंट की माइकी जगह ले और मसी सिक्योरिटी प्रोम नोइन तोरगा सेंसिटिव एरिया से तोर ममांगी
कुइद्रिङैदा सिदा थोंगारना पोम पोखाइना कुइ yang green थमिबा ग्लास वॉल से ग्लास मंगा का से काइदन लै हुजी रिपेयरिंग तौब ngam da security point of view dagi exhibition ji sangna tauba ngamdabagi awabasi aikhoida lai Tarani Suba Assam Rifles na kudeng thabi check post ta check tawbada ngarang nungthil pung mari makhairom taba matamda More dagi Imphal thorpa gari amada Myanmar macha mayawram dagi fare hairi Faraba miyoi adudi Chocho Elias Uthangthon chahi kontramatoi Mandle district ki Moinwa khuldagi ni hairi More police station da khutsinakre Maraktan atema bregamatang Irudio Coaching Institute behind Bigger Hotel Kangabom Laikai Machun. Admissions open CBSE SA2 class 9 and 10 start from 6 October. Revision course come mock test CBSE class 12 science starts from 6 October. Jangi labor solar padagi producing actava. Hakchap choktarpa tumba chava yaraktava khong hama nungayaktava singidamat amatta ngayaba upaidi jolly sire amasun jolly capsule with changin sinavio. Pain relief ointment. Khang naba, kok sikpa, tang sikpa, kuna brisingda, sinaba yarba, lisam kumna putok saba, Oza. Masi awang poki ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang poki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars tengba sagat pa khudingmak aikhoi gi marup Taram namoksari Lions Club Thawbal gi taramapan suba Saturday night thawram ngarang numidang Thawbal gi khetri sanglen da pangthokre thawram aduda Lions Club International District 332 D gi Vice District Governor Lion M Gojendra Singh Lion H Mani Kumar amadi Lions Club Thawbal gi member kaya su saruk yaki Lions Club Thawbal gi charter member amadi Lion member singbu khudol pot piduna pungning thawgatpaga loinana International Peace Poster Contest ta club asigi oina award phanglaba maheroi maribu memento amadi khudol pot piduna ikai khumnabu uchi Lion Gojendra na haikibada Lion member singna su miyam gi thabak thawramasi makhata na pangthokpa ngamnana bu hotnaminasi haiki member kya hapsinduna anuba pagi Lions Club ki anuba idea में आमा कुछ लगना लैंड की मुख्य सिंदा एक ना पांचों संदोक ना कोई कम्युनिटी की नीड बेस्ड सर्विस इनसी पांचों पदा या कुमांग चाव सर्विस UGC Northeastern Regional Office ne rog sponsor makhada DM College of Arts na sinduna paper setting and evaluation gi matangda numit humni supna chathagadaba state level workshop ngasidagi haukre DM College of Arts ki hall da pangthokpa workshop hawdokpagi thoramda University and Higher Education ki Director T.H. Chitra DM College of Arts ki Principal M. Ibohol na maru oiba miyoy singoy na saruk yaki Director T.H. Chitra na mahay masingi lamda paper setting amadi evaluation asi yamna maru oiba tangkak amani matamgi matungina education system da ahong balakpada teaching method su ahong bala ihaiki magi caliber si mati sana assess to onamada mas magi fasula papong to onamada haibagi room maduma mayam ta kuida open to si evaluation si assessment thani adigi mathakta masigi evaluation system masigi testing si yamna kana wagana hana daybiba system aduda apagi tadai tawwa masigi system masi applicable oye masi tadaba yare natragana apagi evaluation na ko matanda apagi tadai taranga area da magi education ki parameters da aspects da implement program kaya implement kaya properly madina apagi high level existing education system adigi magi improvement properly da area da musu education system da kaya apa positive oiba enhancement for nabagi yana chowa aduba apagi technique amani haida ai thamsege Yanglam Kendrogi polling station 38/32 Arong Khunjaugi oina Dr. Y Radhesyam BJP State Executive Member nauna tanglakpa singbu harau tayamna okpagi thawramama
Samom Heramani gi yumda pangthokre. Aribada maroi bapa mohana. Sarkar ke amadi lanai gi loisang sing yaungna mahai tangpham sang sing handloom amadi handicraft gi pothok sing season na ba warep lauragani haina Minister Govindas na haikre. Yang tabi purang pa muka hanap from jadi.